ꯉꯁꯤꯒꯤ ꯐꯖꯔꯕ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯠꯂꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯍꯥꯏꯕ ꯍꯤꯔꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯁꯤ, ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯦꯐꯤꯁꯥꯁꯤꯡꯗ ꯄꯣꯜꯅ ꯏꯕ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 3 ꯄꯗ 10 - 20. ꯍꯧꯖꯤꯛꯇꯒꯤ ꯄ꯭ꯔꯚꯨꯗ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯒꯤ ꯑꯀꯟꯕ ꯄꯥꯡꯒꯟꯗ ꯀꯟꯕ ꯑꯣꯏꯌꯨ꯫ ꯅꯈꯣꯏꯅ ꯗꯤꯌꯥꯕꯣꯜꯒꯤ ꯂꯧꯅꯝꯒ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯏꯁꯣꯔꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯑꯄꯨꯝꯕ ꯁꯦꯠꯂꯨ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯅꯕ ꯑꯁꯤ ꯏ ꯇꯣꯡꯖꯥꯎꯕꯒꯤ ꯃꯊꯛꯇ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯄꯨꯁꯤꯡꯒꯤ ꯃꯊꯛꯇ, ꯈꯨꯀꯟ ꯄꯥꯡꯒꯟꯕꯁꯤꯡꯒꯤ ꯃꯊꯛꯇ, ꯑꯃꯝꯕ ꯑꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯉꯝꯕꯁꯤꯡꯒꯤ ꯃꯊꯛꯇ, ꯁꯔꯒꯒꯤ ꯃꯐꯝ ꯃꯐꯝꯗ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯑꯣꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯛꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯐꯠꯇꯕ ꯅꯨꯃꯤꯠꯇ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛ ꯇꯧꯔꯦ ꯍꯥꯏꯔꯒ ꯂꯦꯞꯅꯅꯕ ꯏꯁꯣꯔꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯑꯄꯨꯝꯕ ꯄꯥꯏꯈꯠꯂꯨ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯑꯆꯨꯝꯕꯅ ꯂꯥꯛꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯥꯛ ꯈꯥꯡ ꯍꯥꯞꯇꯨꯅ, ꯑꯗꯨꯒ ꯏꯪꯊꯕꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯊꯧꯔꯥꯡ ꯇꯧꯕꯅ ꯅꯈꯣꯏꯒꯤ ꯈꯣꯡꯗ ꯇꯣꯡꯁꯤꯟꯗꯨꯅ, ꯄꯨꯝꯅꯃꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯥꯖꯕꯒꯤ ꯆꯨꯡꯒꯣꯏ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯦꯞꯄꯨ꯫ ꯑꯗꯨꯅ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯩ ꯍꯧꯕ ꯍꯨꯟꯅꯇꯥ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯃꯨꯊꯠꯄ ꯉꯝꯒꯅꯤ꯫ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯥꯜ ꯂꯨꯍꯨꯞ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯋꯥ ꯑꯣꯏꯕ ꯊꯋꯥꯏꯒꯤ ꯀꯕꯥꯛ ꯊꯥꯡ ꯂꯧꯈꯠꯂꯨ꯫ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯅꯣꯟꯖꯕ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯥꯏꯖꯧ, ꯑꯗꯨꯒ ꯃꯗꯨꯗ ꯑꯁꯦꯡꯕꯁꯤꯡ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯑꯅꯝ ꯀꯟꯕ ꯑꯃꯁꯨꯡ ꯅꯣꯟꯖꯕ ꯄꯨꯝꯅꯃꯛꯅ ꯃꯤꯁꯦꯡ ꯈꯥꯡꯉꯨ꯫ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯑꯊꯨꯞꯄ ꯋꯥ ꯑꯗꯨ ꯊꯧꯅꯥ ꯐꯅ ꯈꯪꯍꯟꯅꯅꯕ ꯑꯩꯒꯤ ꯏꯌꯥ ꯀꯥꯊꯣꯛꯆꯕꯗ ꯋꯥꯍꯩ ꯈꯣꯟꯗ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯅꯅꯕ ꯍꯥꯏꯖꯕꯤꯌꯨ꯫ ꯑꯊꯨꯞꯄ ꯋꯥ ꯑꯁꯤꯒꯤꯗꯃꯛ ꯑꯩꯗꯤ ꯖꯣꯂꯤꯡ ꯐꯂꯥꯡꯅ ꯄꯨꯜꯂꯤꯕ ꯋꯥ ꯄꯨꯕ ꯃꯤꯅꯤ꯫ ꯃꯁꯤꯗ ꯑꯩ ꯉꯥꯡꯐꯝ ꯊꯣꯛꯄꯒꯨꯝꯅ ꯑꯩꯅ ꯊꯧꯅꯥ ꯐꯅ ꯉꯥꯡꯖꯅꯅꯕ ꯍꯥꯏꯖꯕꯤꯌꯨ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯖꯣꯍꯥꯟ ꯄꯟꯗꯨꯞ 3 ꯄꯗ 9. ꯄꯥꯞ ꯆꯦꯟꯕ ꯃꯍꯥꯛ ꯑꯗꯨ ꯗꯤꯌꯥꯕꯣꯜꯗꯒꯤꯅꯤ, ꯃꯔꯝꯗꯤ ꯗꯤꯌꯥꯕꯣꯜꯗꯤ ꯑꯍꯧꯕꯗꯒꯤ ꯄꯥꯞ ꯆꯦꯜꯂꯤ꯫ ꯗꯤꯌꯥꯕꯣꯜꯒꯤ ꯊꯕꯛ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯤꯔꯦ꯫ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ꯫ ꯊꯧꯖꯥꯟ ꯍꯩꯔꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯅꯩꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯨꯛ ꯐꯪꯖꯔꯦ꯫ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ꯫ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯥꯏꯗꯣꯛꯆꯔꯤꯕ ꯅꯆꯥ ꯑꯩꯍꯥꯛ ꯑꯃꯁꯨꯡ ꯇꯥꯃꯤꯟꯅꯒꯗꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯐꯪꯖꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ꯫ ꯑꯥꯃꯦꯟ꯫ ꯁꯦꯠꯂꯁꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯂꯥꯟ ꯐꯤꯖꯦꯠ꯫ ꯍꯤꯔꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯩꯅꯃꯤꯟꯅꯒꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯖꯤꯁꯨꯅ ꯁꯩꯇꯥꯟꯒ ꯂꯥꯟꯊꯦꯡꯅꯩ꯫ ꯑꯩꯈꯣꯏꯅ ꯈꯪꯕꯒꯨꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯅꯕ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯈꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯃꯥꯒꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯅ ꯇꯥꯏꯕꯪ ꯄꯥꯟꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨ ꯁꯩꯇꯥꯟꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯦꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯟ ꯑꯗꯨꯗ ꯁꯩꯇꯥꯟꯅ ꯃꯥꯕꯨ ꯉꯝꯈꯤꯗꯦ, ꯃꯥꯅ ꯁꯩꯇꯥꯟꯕꯨ ꯉꯝꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯩꯗꯁꯨ ꯁꯛꯂꯤꯕ ꯑꯗꯨꯅꯤ꯫ ꯁꯩꯇꯥꯟꯅ ꯊꯦꯝꯈꯤ ꯆꯤꯡꯊꯛꯇ ꯃꯥꯕꯨ,
ngamkhide Saitana ngamkhi ibungona haiduna ngasi Jisu Krista bu thajaba aikhoisu aikhoibu Prabhu bu themkhibagumna Saitana sina aikhoigi punsigi mikup pungja khudingda themlibani maram aduna aikhoina Saitan ga lan thengnaba ngamnabagi damakta Saitan bu maithiba piba ngamnabagi damakta Ishwar gi lan phijet setpasi tangai phadabani haina shastra gi wahaina aikhoida insin biribani Jisu bu Saitana themkhibagi matang si Mathina lengba phabo pau pandu mari pada amadagi tramathoi amasung lukna lengba phabo pau pandu mari pada amadagi trahundoida aikhoina uba phangi Mathina lengba phabo pau dagi aikhoina jengba taragadi Prabhu Jisu bu Saitana themkhibasi ahanbada nung butal olhalu haina mana themki ani subadana Ishwar ningna sangi matondagi chongthananaba Ishwar gi wahai sijinaduna Saitana Jisu bu themki aduga ahum subadana taibang pangi ningthau leibak pumnamak amasung makhoigi matik mangal adu pige aibu leitana khurumu haina themkhibani adubu Saitana mabu ngamkhide Jisuna Saitan bu ngamkhibani Ishwar gi machani pa phawba themma ngamba Saitani mahakti Ishwar gi jeknabani mikup pongja khuding Ishwar gi mayukta leiribani Ishwar gi thabak khudingmak mahakna mangananaba honai Ishwar gi khusem pumba mang tanghaningba Saitani Ishwar gi thoi helaba khusem oiriba miyoiba aikhoibu magi minai ohenanaba magi misangda leinanaba mana kanna honai maramaduna shastra na hai ahanba Peter pandu manga pada nipanda puning laksilu miseng khangu nakhoigi jeknaba dia bolna khong liba nongsagumna kanagumba bu chathoknanaba thiduna koichat chatli ngasi aikhoina puning laksinba ngamlagadra aikhoi misen khangba ngamlagadra Jisunadi Saitan bu ngamkhi Jisu bu thajaba aikhoinasu Saitan bu maithiba piba ngamnanaba honasi aikhoisu Krista gi lanmini Krista bu thajaba singbu Kristan haina khangnei aikhoi si Kristani Kristan haiba wahai si Krista haiba wahaida iani haiba Latin gi suffix asi hapchallaga sembani Chris amasung iani punsillaga Christian haiba si sembani masigi wahan thokti Krista gi lanmi Krista gi sipai haibani lanmi gi thodang di jeknabagi mathakta landabani jeknaba butum na manghanbani aikhoi gi jeknaba di Saitan ni Kristana aikhoi gi Prabhu ni aduna Kristan oikraba aikhoi gi thodang di aikhoi gi jeknaba oiriba Saitan bu tum na manghanbani maga lan thengnabani mahaki mathakta landabani Saitana Jisu bu themkhibadu aikhoina ningsingsi maramdi Saitana Jisu bu themkhiba adugumna aikhoi kanbiya mapu bu themkhiba adugumna ngasi aikhoi busu themlibani aikhoina takhrabagumna mathina lengba phabo pau dai khoina ubagi matungina ihan hatbada nung butal onanaba mahakna themkhi Jisuna pamlabadi madumak tawba ngame
ꯑꯗꯨꯒ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯅꯤꯐꯨꯅꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯃꯔꯝꯅ ꯌꯥꯝꯅ ꯂꯥꯝꯂꯕ ꯃꯇꯝꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯈꯤꯗꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯕ ꯄꯥꯝꯕ, ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯕ ꯉꯝꯕ ꯃꯤ ꯌꯥꯝꯅ ꯂꯩ. ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯔꯝꯅ ꯆꯔꯥꯝ ꯆꯗꯠꯅꯔꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ. ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯖꯤꯁꯨꯒꯤ ꯃꯇꯧ ꯇꯝꯖꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯩꯇꯥꯟꯒꯤ ꯑꯅꯤꯡꯕ ꯇꯧꯒꯗ꯭ꯔꯥ? ꯅꯨꯡꯕꯨ ꯅꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯟꯕ, ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯗꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ. ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏꯅꯤ. ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ. ꯁꯩꯇꯥꯟꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ, ꯁꯩꯇꯥꯟꯕꯨ ꯑꯩꯈꯣꯏꯅ ꯉꯝꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯖꯥꯊꯪ ꯏꯟꯗꯗꯨꯅ ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯗꯕ ꯇꯥꯕꯅꯤ. ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯑꯩꯅ ꯁꯟꯗꯣꯛꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯄꯩꯁꯥ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕ ꯃꯤꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯄꯥꯟꯕꯅꯤ. ꯄꯩꯁా ꯈꯖꯤꯛꯇꯪꯅ ꯁꯦꯟꯗꯣꯡ ꯀꯌꯥꯝ ꯌꯥꯝꯅ ꯐꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ, ꯄꯩꯁా ꯌꯥꯝꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ, ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯆꯦꯜꯂꯤꯕ, ꯑꯗꯨꯒ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯨꯅ ꯆꯦ ꯑꯃꯗ ꯁꯣꯏ ꯇꯧꯕꯒꯤꯗꯃꯛꯇꯁꯨ ꯁꯦꯟ ꯃꯁꯤꯡ ꯂꯥꯡꯉꯝꯗꯅ ꯂꯧꯔꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯅꯤ. ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯏꯁꯣꯔ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯦꯟ ꯇꯥꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯕꯅꯤ. ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯇꯧꯗꯨꯅ, ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯗꯨꯅ, ꯆꯨꯝꯗꯕ ꯁꯦꯟ ꯄꯥꯝꯗꯕ, ꯍꯨꯔꯥꯟꯕ ꯄꯥꯝꯗꯕ, ꯍꯨꯔꯥꯜꯂꯒ ꯂꯧꯕ ꯄꯥꯝꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯡꯕꯨ ꯅꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯜꯂꯤꯕꯅꯤ, ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯗ꯭ꯔꯤꯕꯅꯤ. ꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤꯕꯁꯤ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯅꯅꯕ, ꯑꯆꯨꯝꯕꯗꯨꯅ ꯆꯨꯝꯕꯅꯤ, ꯆꯨꯝꯗꯕꯅ ꯆꯨꯝꯗꯕꯅꯤ ꯍꯥꯏꯕꯁꯤ ꯁꯥꯈꯤ ꯄꯤꯊꯣꯛꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤꯔꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯅꯗꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯟ ꯇꯥꯅꯕ ꯍꯣꯠꯅꯔꯣꯏꯁꯤ, ꯁꯦꯟꯖꯥ ꯊꯨꯝꯖꯥꯁꯨ ꯇꯧꯔꯣꯏꯁꯤ. ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯇꯥꯔꯕꯁꯨ, ꯑꯩꯈꯣꯏ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯇꯥꯔꯕꯁꯨ ꯃꯗꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ, ꯁꯩꯇꯥꯟꯒꯤ ꯑꯅꯤꯡꯕ ꯇꯧꯔꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ. ꯃꯍꯥꯛꯅ ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯈꯤꯗꯦ. ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯕꯨ ꯇꯜ ꯑꯣꯜꯍꯟꯒꯗ꯭ꯔꯥ? ꯑꯅꯤꯁꯨꯕꯗ, ꯏꯁꯣꯔ ꯅꯤꯡꯅ ꯁꯪꯒꯤ ꯃꯇꯣꯟꯗꯒꯤ ꯆꯣꯡꯊꯅꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ, ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯁꯩꯇꯥꯟꯅ ꯌꯤꯁꯨꯕꯨ ꯊꯦꯝꯈꯤꯕꯅꯤ. ꯃꯁꯤ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ. ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯁꯩꯇꯥꯟꯅꯁꯨ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯈꯪꯉꯤ, ꯁꯥꯁꯇ꯭ꯔꯒꯤ ꯋꯥ ꯈꯪꯉꯤ. ꯃꯔꯝ ꯑꯗꯨꯅ ꯁꯥꯁꯇ꯭ꯔꯒꯤ ꯋꯥ ꯁꯤꯖꯤꯟꯅꯔꯒ ꯊꯦꯝꯂꯕꯗꯤ ꯃꯥꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯅ ꯃꯁꯤ ꯇꯧꯔꯛꯈꯤꯕꯅꯤ. ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯕꯨ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯦꯝꯕ ꯂꯥꯛꯄ ꯃꯤ ꯌꯥꯝꯅ ꯂꯩ. ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯄꯤꯊꯣꯛꯄ ꯃꯇꯝꯗꯁꯨ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯗ ꯌꯦꯠꯂꯛꯄ, ꯑꯩꯈꯣꯏꯗ ꯊꯦꯝꯂꯛꯄ ꯃꯤ ꯂꯩꯇꯕ ꯅꯠꯇꯦ. ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯒ ꯑꯃꯅ ꯑꯃꯕꯨ ꯊꯦꯝꯕ, ꯑꯃꯅ ꯑꯃꯕꯨ ꯊꯦꯝꯗꯣꯛꯄꯁꯤ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯉꯝꯗꯕ ꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯑꯗꯨ ꯑꯐꯕꯅꯤ, ꯏꯁꯣꯔꯅ ꯌꯥꯕꯅꯤ ꯍꯥꯏꯕꯁꯤ ꯎꯠꯅꯅꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯌꯦꯛꯅꯕ ꯁꯩꯇꯥꯟꯅ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯦꯝꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ
ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯁꯇ꯭ꯔ ꯄꯥꯁꯤ, ꯁꯥꯁꯇ꯭ꯔ ꯅꯩꯅꯁꯤ, ꯁꯥꯁꯇ꯭ꯔ ꯈꯪꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯅꯗꯤ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯅꯤ꯫ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗꯗꯤ ꯃꯥꯕꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯅꯅꯕ ꯊꯦꯝꯈꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤꯁꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯦꯝꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯈꯨꯔꯨꯝꯂꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯩꯇꯥꯟꯕꯨ ꯈꯨꯔꯨꯝꯂꯤꯕ꯭ꯔꯥ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯉꯥꯜ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯈꯨꯔꯨꯝꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯁꯩꯇꯥꯟꯕꯨ ꯈꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛꯁꯨ ꯇꯧꯔꯤꯕ, ꯏꯁꯣꯔꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯩꯇꯥꯟꯕꯨ ꯈꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯂꯤꯕꯅꯤ꯫ ꯃꯥꯁꯤ ꯌꯥꯝꯅ ꯁꯤꯡꯉꯤ, ꯌꯥꯝꯅ ꯐꯠꯇꯦ, ꯑꯗꯨꯅ ꯌꯥꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯧꯍꯟꯅꯅꯕ ꯃꯥꯅ ꯑꯇꯠꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯅꯤꯡꯅꯁꯪꯗ ꯏꯁꯣꯔ ꯈꯨꯔꯨꯝꯕꯁꯨ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄ, ꯏꯁꯣꯔ ꯊꯥꯒꯠꯄ ꯏꯁꯩꯁꯨ ꯁꯛꯄ, ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯨ ꯇꯧꯕ, ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯅ ꯁꯩꯇꯥꯟꯕꯨ ꯈꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯂꯤꯕ ꯃꯤꯁꯤꯡꯁꯤ ꯂꯩꯕ ꯌꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯗꯨꯅ, ꯏꯁꯣꯔꯅ ꯌꯥꯗꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯀꯥꯡꯗꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯩꯇꯥꯟ, ꯏꯁꯣꯔꯒꯤ ꯌꯦꯛꯅꯕ, ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯁꯩꯇꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯨꯔꯨꯝꯂꯔꯣꯏꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯁꯤ꯫ ꯑꯍꯨꯝꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯑꯗꯨꯗ ꯆꯪꯁꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯁꯦꯠꯂꯁꯤ꯫ ꯁꯥꯁꯇ꯭ꯔꯅ ꯍꯥꯏ, ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯗꯤꯌꯥꯕꯣꯜꯅ ꯈꯣꯡꯂꯤꯕ ꯅꯣꯡꯁꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯕꯨ ꯆꯥꯊꯣꯛꯅꯕ ꯊꯤꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯍꯥꯟꯕ ꯄꯤꯇꯔ 5:9-9 ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕꯁꯤ ꯗꯤꯌꯥꯕꯣꯜꯅ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯍꯤꯡꯕꯁꯤ ꯃꯍꯥꯛꯅ ꯀꯜꯂꯛꯏ, ꯃꯥꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯆꯔꯥꯝꯅꯔꯕ ꯅꯣꯡꯁꯥꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯆꯥꯊꯣꯛꯀꯗꯕꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤꯕ ꯑꯁꯣꯟ ꯑꯅꯥꯁꯤꯡꯕꯨ ꯃꯥꯅ ꯍꯥꯟꯅ ꯆꯥꯊꯣꯛꯀꯗꯧꯔꯤ꯫ ꯀꯔꯣꯝ ꯅꯥꯀꯟꯗꯒꯤ ꯆꯪꯁꯤꯒꯦ, ꯀꯅꯥꯗꯒꯤ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯀꯥꯡꯗꯅ ꯍꯣꯠꯅꯔꯤꯕ, ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯁꯩꯇꯥꯟꯅꯤ꯫ ꯁꯤꯡꯂꯨꯞ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯑꯁꯣꯟꯕ ꯀꯅꯥꯒꯨꯝꯕꯗꯒꯤ ꯃꯥꯅ ꯆꯪꯂꯛꯀꯗꯧꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯣꯟꯕ ꯀꯅꯥꯒꯨꯝꯕ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯀꯩꯅ ꯁꯖꯤ ꯇꯥꯟꯅꯕ ꯃꯇꯝꯗ ꯇꯥꯟꯅꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯔꯝꯕꯅꯣ ꯑꯩꯅ ꯐꯥꯔꯨꯗꯣꯏꯁꯦ ꯍꯥꯟꯅ ꯃꯥꯅ ꯈꯪꯗꯣꯛꯏ꯫ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕꯗꯨ ꯀꯩꯗꯧꯅꯨꯡꯗ ꯐꯥꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯟꯅꯔꯤꯕꯗꯨ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯃꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯩ, ꯃꯔꯝꯗꯤ ꯃꯗꯨ ꯃꯥꯅ ꯆꯥꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯨꯅꯤ꯫ ꯁꯩꯇꯥꯟꯅꯁꯨ ꯆꯔꯥꯝꯅꯔꯕ ꯅꯣꯡꯁꯥꯒꯨꯝꯅ ꯀꯅꯥ ꯍꯥꯟꯅ ꯆꯥꯁꯤꯒꯦ ꯍꯥꯏꯅ ꯃꯥ ꯍꯣꯠꯅꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕ ꯑꯁꯣꯟ ꯑꯅꯥ, ꯊꯋꯥꯏꯔꯣꯝꯗ ꯁꯣꯟꯊꯈ꯭ꯔꯕ, ꯊꯥꯖꯕꯗ ꯁꯣꯜꯂꯤꯕ ꯃꯤꯁꯤꯡꯕꯨ ꯃꯥꯅ ꯍꯥꯟꯅ ꯆꯥꯒꯗꯒꯤ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯔꯝꯗꯨꯅ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯩꯅꯅꯕ ꯁꯥꯁꯇ꯭ꯔꯅ ꯑꯩꯈꯣꯏꯗ ꯏꯟꯁꯤꯟꯕꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯂꯥꯟꯐꯝꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕ ꯁꯩꯇꯥꯟꯒ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯂꯥꯟ ꯐꯤꯖꯦꯠ ꯁꯦꯠꯇꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯅꯤ? ꯂꯥꯟ ꯆꯠꯂꯝꯗꯥꯏꯗ ꯁꯤꯄꯥꯏꯁꯤꯡꯅ ꯂꯥꯟ ꯐꯤꯖꯦꯠ ꯁꯦꯠꯂꯤ,
सिपाइना लान फिजे सेलबदी लान चटकदौरे हाइब खंगबा ngami ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯁꯦꯠꯄ ꯃꯇꯝꯗ ꯁꯩꯇꯥꯟꯒ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯁꯦꯠꯇ꯭ꯔꯒ ꯂꯥꯟꯊꯦꯡꯅꯗꯕꯅꯤ ꯂꯥꯟꯊꯦꯡꯅꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯒ ꯖꯥꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯟ ꯐꯤꯖꯦꯠ ꯁꯦꯠꯇꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯀꯥꯡꯗꯅ ꯁꯩꯇꯥꯟꯒ ꯑꯩꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯅ ꯁꯦꯠꯀꯗꯧꯕ ꯂꯥꯟ ꯐꯤꯖꯦꯠ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯥꯛꯄꯤꯔꯤ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯑꯆꯨꯝꯕꯅ ꯂꯥꯛꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯂꯥꯛ ꯕꯦꯜ ꯑꯗꯨꯗꯤ ꯑꯆꯨꯝꯕꯅ ꯑꯣꯏꯕ ꯇꯥꯔꯦ ꯈ꯭ꯋꯥꯡ ꯂꯥꯛꯁꯤꯟꯕꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯁꯨꯕꯗꯨ ꯈꯪꯍꯜꯂꯤ ꯀꯅꯥꯒꯨꯝꯕꯅ ꯈ꯭ꯋꯥꯡꯖꯦꯠ ꯂꯥꯛꯁꯤꯟꯈ꯭ꯔꯗꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯥꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯅ ꯁꯨꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯤꯅ ꯊꯕꯛ ꯆꯦꯛꯁꯤꯟꯅ ꯇꯧꯔꯝꯗꯥꯏꯗ ꯈ꯭ꯋꯥꯡ ꯂꯥꯛꯁꯤꯜꯂꯤ ꯑꯩꯈꯣꯏꯅꯁꯨ ꯏꯊꯧ ꯅꯤꯡꯊꯤꯅ ꯁꯨꯕ ꯇꯥꯏ ꯃꯗꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯗꯨꯗꯤ ꯁꯩꯇꯥꯟꯒꯤ ꯃꯊꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯗꯨꯅꯤ ꯈ꯭ꯔꯤꯁꯇꯗꯤ ꯑꯆꯨꯝꯕꯅꯤ ꯃꯥ ꯅꯠꯇꯅ ꯑꯆꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯅ ꯆꯨꯝꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯆꯨꯝꯕ ꯇꯥꯏ ꯑꯆꯨꯝꯕꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯇꯥꯏ ꯑꯆꯨꯝꯕꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯇꯥꯏ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯄ ꯐꯥꯎꯕ ꯉꯝꯕ ꯇꯥꯏ ꯆꯨꯝꯗꯕ ꯊꯕꯛꯀ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯒ ꯇꯥꯏꯑꯣꯟꯅꯩ ꯆꯥꯟꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯗꯨ ꯊꯤꯕ ꯇꯥꯔꯦ ꯑꯆꯨꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯇꯥꯔꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯂꯥꯛ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯁꯦꯠꯂꯤꯕꯅꯤ ꯑꯅꯤꯁꯨꯕꯗ ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯥꯛ ꯈꯥꯡ ꯍꯥꯞꯄ ꯂꯥꯟꯃꯤꯅ ꯊꯕꯥꯛ ꯈꯥꯡꯕꯨ ꯐꯨꯔꯤꯠꯀꯨꯝꯅ ꯂꯤꯠꯂꯤ ꯖꯣꯠꯅ ꯁꯥꯕ ꯃꯤꯁꯤꯅ ꯁꯥꯕ ꯄ꯭ꯔꯤꯊꯥꯏꯅ ꯁꯥꯕ ꯊꯕꯥꯛ ꯈꯥꯡ ꯂꯤꯠꯂꯤ ꯉꯁꯤ ꯑꯩꯈꯣꯏꯁꯨ ꯂꯥꯟꯃꯤꯅꯤ ꯑꯩꯈꯣꯏꯅꯁꯨ ꯊꯕꯥꯛ ꯈꯥꯡ ꯍꯥꯞꯄ ꯇꯥꯔꯦ ꯑꯗꯨꯕꯨ ꯖꯣꯠꯅ ꯁꯥꯕ ꯅꯠꯇꯕ ꯃꯤꯁꯤꯅ ꯁꯥꯕ ꯅꯠꯇꯕ ꯄꯤꯊ꯭ꯔꯥꯏꯅ ꯁꯥꯕꯁꯨ ꯅꯠꯇꯕ ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯥꯛ ꯈꯥꯡ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯇꯥꯔꯦ ꯙꯔꯃ ꯆꯦꯟꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯇꯥꯔꯦ ꯙꯔꯃ ꯆꯦꯟꯗꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯅ ꯆꯦꯟꯊꯣꯛꯄ ꯇꯥꯏ ꯑꯆꯨꯝꯕ ꯑꯐꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯔꯦ ꯑꯍꯨꯝꯁꯨꯕꯗꯗꯤ ꯏꯪꯊꯕꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯊꯧꯔꯥꯡ ꯇꯧꯕꯅ ꯈꯣꯡꯗ ꯇꯣꯡꯁꯤꯟꯕ ꯁꯥꯁꯇ꯭ꯔꯅ ꯍꯥꯏ ꯌꯦꯁꯥꯌꯥ ꯄꯟꯗꯨꯞ 82:8 ꯑꯗꯨꯒ ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ 10:15ꯗꯁꯨ ꯍꯔꯥꯎꯕ ꯑꯐꯕ ꯋꯥꯄꯥꯎ ꯄꯨꯔꯛꯄꯁꯤꯡꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯌꯥ ꯅꯤꯡꯊꯤꯖꯔꯤꯕ ꯈꯣꯡꯎꯞ ꯇꯣꯡꯕ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅꯤ ꯃꯤꯅ ꯈꯣꯡꯎꯞ ꯇꯣꯡꯁꯤꯟꯈ꯭ꯔꯒꯗꯤ ꯃꯥ ꯀꯗꯥꯏꯗꯅꯣꯝ ꯆꯠꯀꯗꯧꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯆꯠꯅꯕ ꯊꯧꯔꯥꯡ ꯑꯣꯏꯕ ꯇꯥꯔꯦ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯁꯤꯡꯂꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯅꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯁꯩꯇꯥꯟꯒ ꯂꯥꯟꯊꯦꯡꯅꯕꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯉꯝꯅꯅꯕꯒꯤꯗꯃꯛ ꯋꯥꯄꯥꯎ ꯂꯦꯞꯇꯅ ꯁꯟꯗꯣꯛꯄ ꯇꯥꯏ ꯁꯩꯇꯥꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯌꯥꯝꯕꯁꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯕ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛ ꯃꯤꯅ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯏ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇꯕ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯋꯥꯍꯩ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯅꯪꯅ ꯇꯠꯇꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯇꯠꯇꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯄꯤꯊꯣꯛꯂꯤꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯁꯩꯇꯥꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯒ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯠꯀꯗꯧꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯥꯟ ꯐꯤꯖꯦꯠ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯣꯡꯒꯗꯧꯕ ꯈꯣꯡꯎꯞ ꯑꯗꯨꯅꯤ ꯃꯗꯨ ꯏꯪꯊꯕꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯈꯣꯡꯎꯞ ꯑꯣꯏꯕ ꯇꯥꯔꯦ ꯃꯔꯤꯁꯨꯕꯗꯗꯤ ꯊꯥꯖꯕꯒꯤ ꯆꯨꯡꯒꯣꯏ ꯄꯥꯏꯈꯠꯇꯨꯅ ꯂꯦꯞꯄ ꯆꯨꯡꯒꯣꯏ ꯍꯥꯏꯕꯁꯤ ꯂꯥꯟꯃꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏꯅꯤ ꯃꯁꯤꯅ ꯌꯦꯛꯅꯕꯒꯤ ꯊꯥꯡ ꯇꯥꯗꯒꯤ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯕ ꯉꯝꯍꯜꯂꯤ
ꯁꯩꯇꯥꯟꯅ ꯍꯨꯜꯂꯛꯄ ꯃꯩ ꯍꯧꯕ ꯇꯥ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯆꯅꯅꯕ ꯑꯩꯈꯣꯏꯁꯨ ꯆꯨꯡꯒꯣꯏ ꯄꯥꯏꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯨꯡꯒꯣꯏ ꯑꯗꯨꯗꯤ ꯊꯥꯖꯕꯅ ꯑꯣꯏꯕ ꯇꯥꯏ꯫ ꯊꯥꯖꯗꯕꯅ ꯑꯩꯈꯣꯏꯕꯨ ꯅꯣꯔꯣꯛ ꯇꯝꯗ ꯆꯤꯡꯕꯤ꯫ ꯊꯥꯖꯗꯕ ꯍꯥꯏꯕꯁꯤ ꯁꯩꯇꯥꯟꯒꯤ ꯈꯨꯠꯂꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯩꯇꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯊꯥꯖꯕꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯊꯥꯖꯕꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯈꯠꯍꯟꯁꯤ꯫ ꯃꯉꯥꯁꯨꯕꯗꯗꯤ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯥꯜ ꯂꯨꯍꯨꯞ ꯂꯧꯈꯠꯄ, ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯥꯜ ꯂꯨꯍꯨꯞ ꯎꯞꯄ꯫ ꯈ꯭ꯔꯤꯁꯇꯅ ꯇꯧꯕ ꯊꯕꯛꯀꯤ ꯃꯄꯥꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ ꯂꯧꯗꯨꯅ ꯁꯩꯇꯥꯟꯕꯨ ꯑꯩꯈꯣꯏꯅ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯅ ꯇꯧꯕ ꯊꯕꯛꯀꯤ ꯃꯄꯥꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯕ ꯇꯥꯏ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯕꯨ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯁꯩꯇꯥꯟꯕꯨ ꯉꯝꯅꯅꯕ ꯄꯥꯝꯕꯩ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯊꯧꯖꯥꯜ ꯄꯤꯅꯕꯤꯔꯦ, ꯃꯍꯥꯛꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯤꯅꯕꯤꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯕꯣꯔ ꯀꯌꯥ ꯄꯤꯅꯕꯤꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜ ꯂꯨꯍꯨꯞꯅꯤ, ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯕ ꯈꯨꯗꯣꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯜ ꯂꯨꯍꯨꯞ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯃꯁꯨꯡ ꯏꯂꯣꯏ ꯂꯣꯏꯕꯗꯗꯤ ꯊꯋꯥꯏꯒꯤ ꯀꯕꯥꯛ ꯊꯥꯡ ꯂꯧꯈꯠꯄ꯫ ꯀꯕꯥꯛ ꯊꯥꯡꯗꯤ ꯂꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏꯅꯤ꯫ ꯀꯕꯥꯛ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯥꯟ ꯆꯠꯄ ꯇꯥꯏ꯫ ꯃꯃꯥꯡꯉꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯗꯤ ꯀꯕꯥꯛ ꯊꯥꯡ ꯄꯥꯏꯔꯒ ꯂꯥꯟ ꯆꯠꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯀꯕꯥꯛ ꯊꯥꯡ ꯅꯠꯇꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯀꯕꯥꯛ ꯊꯥꯡ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯇꯥꯔꯦ꯫ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯀꯕꯥꯛ ꯊꯥꯡ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯒꯤ ꯀꯕꯥꯛ ꯊꯥꯡꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯃꯌꯥ ꯑꯅꯤ ꯄꯥꯟꯕ ꯀꯕꯥꯛ ꯊꯥꯡꯗꯒꯤꯁꯨ ꯍꯦꯟꯅ ꯊꯧꯏ꯫ ꯏꯕ꯭ꯔꯤꯌ 4:19꯫ ꯃꯔꯝ ꯑꯗꯨꯅ ꯁꯩꯇꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯏꯒꯗꯧꯔꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗꯤ, ꯑꯩꯈꯣꯏꯅ ꯄꯥꯏꯒꯗꯧꯔꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯀꯕꯥꯛ ꯊꯥꯡ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯂꯩꯕ ꯇꯥꯏ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯪꯅꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯇꯥꯏ꯫ ꯖꯤꯁꯨꯅꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯟꯗꯣꯛꯄꯗ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯛꯇꯤꯁꯤꯡꯅ ꯃꯥꯡ ꯇꯥꯏ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯩꯇꯥꯟ ꯃꯥꯏꯊꯤꯕꯅꯤ꯫ ꯁꯩꯇꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ, ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯔꯤꯕꯁꯤꯡꯅ ꯁꯥꯁꯇ꯭ꯔ ꯄꯥꯕ ꯎꯕꯁꯤ ꯃꯥ ꯈꯥꯡꯕ ꯉꯝꯗꯕ꯫ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔ ꯅꯩꯅꯕꯁꯤ ꯎꯔꯒ ꯃꯥꯁꯤ ꯈꯥꯡꯕ ꯉꯝꯗꯕꯅꯤ꯫ ꯁꯩꯇꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ, ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏꯒꯤ ꯀꯕꯥꯛ ꯊꯥꯡ ꯑꯣꯏꯔꯤꯕ ꯁꯥꯁꯇ꯭ꯔꯕꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯥꯁꯇ꯭ꯔ ꯄꯥꯁꯤ, ꯁꯥꯁꯇ꯭ꯔ ꯅꯩꯅꯁꯤ, ꯁꯥꯁꯇ꯭ꯔꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯝꯁꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯂꯥꯟꯃꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯁꯤꯄꯥꯏꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯩꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯂꯦꯞꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯑꯁꯤ ꯁꯩꯇꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ, ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ, ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯂꯦꯟꯁꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫